ꯑꯩꯈꯣꯏ ꯉꯁꯤ ꯊꯣꯡꯗꯣꯏꯁꯦ ꯉꯁꯤꯁꯦ ꯄꯣꯛ ꯊꯣꯡꯒꯦ ꯈꯜꯂꯤꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯊꯣꯡꯅꯕ ꯏꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯍꯦꯛꯎꯈꯤꯒꯦ ꯑꯗꯨꯒ ꯔꯦꯁꯤꯄꯤꯗꯤ ꯍꯣꯔꯦꯟ ꯀꯣꯟꯅ ꯑꯗꯨꯝ ꯊꯣꯡꯕꯗ ꯎꯠꯆꯔꯛꯑꯒꯦ ꯁꯤꯒꯤ ꯄꯥꯟ ꯈꯨꯆꯥꯎꯁꯦ ꯌꯦꯡꯉꯣꯇꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯄꯥꯟꯁꯦ ꯃꯔꯨ ꯇꯥꯔꯝꯈꯤꯔꯣꯏꯕꯀꯣ ꯑꯗꯣ ꯄꯥꯟꯁꯦ ꯃꯔꯨ ꯇꯥꯔꯀꯥꯟꯗ ꯃꯔꯨ ꯇꯥꯟꯕꯒꯤꯒ ꯊꯣꯡꯕꯒꯤꯒ ꯄꯨꯂꯞ ꯎꯠꯂꯛꯀꯦ ꯑꯁꯤ ꯊꯔꯣ ꯈꯨꯆꯥꯎꯁꯦ ꯌꯦꯡꯉꯨꯅꯦ ꯑꯁꯤ ꯅꯣꯡꯃ ꯄꯥꯛꯅꯝ ꯅꯝꯃꯒꯦ ꯀꯦꯃꯦꯔꯥꯗꯤ ꯐꯖꯅ ꯎꯔꯝꯗꯧ ꯃꯥꯟꯗꯦꯕꯨ ꯊꯕꯤꯁꯦ ꯈꯝꯃꯛꯄꯒꯤ ꯄꯥꯟꯕꯗꯤ ꯈꯔ ꯍꯟꯊꯔꯦ ꯑꯗꯣ ꯑꯄꯥꯟꯕ ꯈꯔꯁꯦ ꯍꯦꯜꯂꯛꯀꯦ ꯍꯣꯔꯦꯟ ꯁꯨꯃꯥꯏꯅ ꯆꯥꯅꯕ ꯁꯤ ꯂꯤꯍꯜꯂꯤꯁꯤꯅ ꯃꯔꯨ ꯂꯣꯛꯅꯕꯅꯦ ꯁꯤꯅ ꯑꯌꯥ ꯉꯥꯅꯨ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣꯇꯣ ꯅꯨꯡꯁꯤ ꯍꯥꯏꯕ ꯇꯨ ꯉꯥꯅꯨꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯌꯦꯡꯉꯨꯅꯦ ꯑꯣꯟꯗ ꯉꯥꯏꯔꯤꯌꯦ ꯍꯧꯖꯤꯛ ꯁꯤꯁꯦ ꯃꯥ ꯊꯣꯛꯄ ꯉꯝꯗꯕꯒꯤꯅꯦ ꯃꯀꯨ ꯂꯧꯊꯣꯛꯄꯤꯔꯤꯁꯦ ꯑꯩꯈꯣꯏ ꯉꯁꯤ ꯊꯣꯡꯗꯣꯏꯁꯦ ꯄꯣꯔꯛꯀꯤ ꯔꯤꯞꯁꯦ ꯐ꯭ꯔꯥꯏ ꯇꯧꯕꯩ ꯔꯦꯁꯤꯄꯤꯅꯦ ꯑꯗꯣ ꯃꯥꯒꯤ ꯄꯤꯁꯁꯦ ꯈꯔ ꯆꯥꯎꯅ ꯀꯛꯑꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯐꯨꯠꯂꯒ ꯉꯧꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯐꯨꯠꯂꯛꯑꯒꯦ ꯄꯣꯔꯛꯁꯦ ꯍꯥꯟꯅ ꯍꯥꯞꯆꯤꯜꯂꯒꯦ ꯍꯧꯖꯤꯛ ꯏꯁꯤꯡꯁꯦ ꯌꯥꯝꯗꯕꯤꯗ ꯈꯤꯇꯪꯈꯛ ꯍꯥꯞꯄꯤꯔꯅꯤ ꯆꯅꯝꯒ ꯁꯤꯡꯒꯁꯦ ꯐꯨꯠꯄꯗ ꯈꯔ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯇꯤꯜꯍꯧ ꯈꯤꯇꯪꯒ ꯍꯥꯞꯄꯤꯔꯒꯦ ꯐꯨꯠꯄꯗ ꯊꯨꯝꯁꯨ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ ꯍꯥꯏꯗꯤ ꯃꯅꯨꯡ ꯆꯪꯅꯕꯁꯤꯡ ꯃꯌꯥꯝ 2021ꯗ ꯌꯨꯝꯗꯒꯤ ꯂꯩꯔꯒ ꯄꯥꯔꯠ ꯇꯥꯏꯝ ꯑꯣꯏꯅ ꯄꯩꯁꯥ ꯇꯥꯟꯅꯤꯡꯕ ꯌꯥꯎꯔꯗꯤ ꯕꯤꯅꯣꯃꯣ ꯑꯦꯞꯁꯦ ꯌꯥꯝ ꯀꯥꯟꯅꯅꯤ ꯁꯤꯁꯦ ꯌꯥꯝꯅ ꯇ꯭ꯔꯁꯇꯦꯗ ꯑꯣꯏꯕ ꯇ꯭ꯔꯦꯗꯤꯡ ꯑꯦꯞꯅꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯄꯩꯁꯥ ꯈꯔ ꯗꯤꯄꯣꯖꯤꯠ ꯇꯧꯔꯒ ꯇ꯭ꯔꯦꯗꯤꯡ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯏ ꯁꯤ ꯁꯤꯖꯤꯟꯅꯕꯁꯦ ꯌꯥꯝꯅ ꯁꯤꯝꯄꯜ ꯑꯣꯏ ꯍꯥꯟꯅ ꯁꯥꯏꯟ ꯑꯞ ꯇꯧꯕꯤꯔꯅꯤ ꯑꯦꯞ.ꯕꯤꯒꯤ ꯊ꯭ꯔꯨꯗꯁꯨ ꯁꯥꯏꯟ ꯑꯞ ꯇꯧꯕ ꯌꯥꯏ ꯁꯤꯁꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯑꯦꯁꯦꯠ ꯈꯜꯂꯅꯤ ꯑꯗꯨꯒ ꯁꯤ ꯑꯦꯁꯦꯠꯁꯦ ꯑꯩꯈꯣꯏꯅ 50 ꯔꯨꯄꯤꯁ ꯍꯥꯞꯄꯦ ꯈꯜꯂꯣꯅꯦ ꯁꯤ ꯍꯥꯞꯄ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯒ꯭ꯔꯥꯐꯁꯦ 15 ꯃꯤꯅꯤꯠꯁꯃꯨꯛ ꯉꯥꯏꯔꯒ ꯄ꯭ꯔꯤꯗꯤꯛ ꯇꯧꯗꯧꯅꯦꯕ 15 ꯃꯤꯅꯤꯠꯁꯃꯨꯛ ꯉꯥꯏꯕ ꯀꯥꯟꯗ ꯃꯥꯏ ꯒ꯭ꯔꯥꯐꯁꯦ ꯃꯊꯛꯇ ꯀꯥꯔꯛꯑꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ 350 ꯍꯥꯞꯈꯤꯕꯗꯣ 650 ꯃꯨꯛ ꯂꯥꯛꯑꯅꯤ ꯃꯌꯥꯝꯅ ꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯌꯥꯎꯔꯗꯤ ꯑꯦꯞꯁꯤꯒꯤ ꯃꯅꯨꯡꯗ ꯏꯖꯨꯀꯦꯁꯟꯒꯤ ꯑꯣꯞꯁꯟ ꯌꯥꯎꯕꯅꯦ ꯁꯤꯗꯒꯤ ꯑꯗꯨꯝ ꯌꯦꯡꯉꯒ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯃꯣ ꯀꯣꯗ ꯁꯤꯖꯤꯟꯅꯕ ꯀꯥꯟꯗ ꯄꯩꯁꯥꯁꯦ ꯗꯕꯜ ꯐꯪꯗꯣꯏꯅꯦ ꯍꯥꯏꯕꯗꯤ 350 ꯔꯨꯄꯤꯁ ꯍꯥꯞꯄ ꯀꯥꯟꯗ 700 ꯐꯪꯗꯣꯏꯅꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯄꯩꯁꯥꯁꯦ ꯏꯔꯥꯏ ꯄꯦꯇꯤꯑꯦꯝꯒꯤ ꯊ꯭ꯔꯨꯗꯒꯤ ꯋꯤꯗ꯭ꯔꯣ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯁꯤꯒꯤ ꯑꯦꯞꯁꯦ ꯃꯌꯥꯝꯅ ꯗꯥꯎꯟꯂꯣꯗ ꯇꯧꯅꯤꯡꯉꯗꯤ ꯂꯤꯡꯛꯁꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯃꯤ ꯁꯤꯗꯒꯤ ꯑꯗꯨꯝ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯌꯨ ꯄꯣꯔꯛꯁꯦ ꯍꯧꯖꯤꯛ ꯀꯥꯝꯕ ꯂꯣꯏꯔꯦ ꯑꯗꯣ ꯃꯥ ꯃꯅꯤꯟ ꯊꯣꯛꯍꯜꯂꯒ ꯂꯩꯍꯟꯈꯤꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯅꯝ ꯁꯣꯏꯈꯤꯒꯦ ꯃꯥꯏ ꯃꯅꯤꯟ ꯊꯣꯛꯍꯜꯂꯤꯉꯩꯗ ꯆꯅꯝꯁꯦ ꯈꯔ ꯀꯨꯞꯍꯟꯒꯦ ꯍꯣꯔꯦꯟ ꯉꯧꯕꯗ ꯍꯥꯞꯅꯕ ꯀꯨꯞꯄꯒꯗꯤ ꯑꯃꯨꯛ ꯃꯅꯨꯡ ꯆꯪꯕꯗꯣ ꯈꯔ ꯍꯦꯟꯅꯤꯗꯅ ꯑꯗꯨꯒꯤ ꯃꯌꯥꯝ ꯉꯧꯅꯕ ꯇꯧꯔꯛꯑꯒꯦ ꯑꯗꯣ ꯊꯥꯎꯗꯤ ꯈꯤꯇꯪꯈꯛ ꯍꯥꯞꯀꯦꯀꯣ ꯍꯥꯏꯗꯤ ꯃꯁꯥꯒꯤ ꯄꯣꯔꯛꯇꯤ ꯊꯥꯎ ꯊꯣꯛꯆꯩꯗꯅ ꯊꯥꯎ ꯃꯨꯜꯂꯦ ꯍꯧꯖꯤꯛ ꯄꯣꯔꯛ ꯉꯧꯔꯛꯑꯒꯦ
The Assam Royal Global University aims to achieve academic excellence through state-of-the-art infrastructure, skilled and innovative teaching learning approach, and intensive research with its focus on community service for local upliftment, affordable quality education at its best. Meat masala kitang chaisange mai mahau lainaba. Sina spring onion ne si jung oksal lage. Soya sauce hapaga mukhara ngorake. Tilhau hape hana. Dairi chanam ga singa pulap khar hapen birage. Soya haijan birage. Masagi apot pagi mahido khar haijan ge. Morok khar soje lage. Sai morok hapri bane dei. Sida fried pork laire. Adai sida na ngasai soya hapaga mungo budo. Sina adai sida na salad laire. Tuga ngasai khamer sinbaga maro yo budo sida laire. Em chage ngage. Sisi yang saya soya ga tawra ngobudu ne mahau yang ake. Hawe mai soya ga taste to kinang thumbam yaw. Division takera? Yora. Ese, nang napagpayo. 싱어보지 고아. 되게 가려게 안 짜고나. 짜고도 무슨 동네에 짜거더라.
ꯊꯕꯤ ꯆꯥꯎ ꯌꯥꯝ ꯍꯥꯎꯋꯦꯕ ꯁꯤꯒ ꯄꯣꯛꯁꯤꯒ ꯆꯥꯟꯅꯩꯌꯦꯕ 스프링 오니언네 시나 ngасai ngaubudo 하와시 Thầy Vi đang use món ra kia rồi. Hảo gian.